CHARANGPAT APUNBA Meira PAIBI lupna SHINDUNA CHARANGPAT TASU IRANG ASIDA LEIKHIDRABA ATHOUBA ATHOUBI singi Mapham Da Ikai Khumnaba Utpa Amadi Meira Katpagi Thouram Pangthokhre ngarang numidang pangthokhiba Meira Katpagi Thouram aduda saruk yakhibi CHARANGPAT APUNBA Meira PAIBI lupki president Maisna Manglem bina hai haukiba chahi lisingani kungo gi me ahumgi numidang wairamda Churachandpurda maitei khunja kaya gi yum mai thadokpiduna mioi kaya hatukpikhiba thodok adubu nahongna ningsingbaga loinana IRANG ASIDA THAWAINA PONTHA PIKHRABA ATHOUBA ATHOUBI sing adugi Mapham Da Ikai Khumnaba Utpa Amadi awa ana taraba sing adugi damak amatoibagi wakalon adu utpoina Meira Katpagi Thouram asi pangthokpani chahi ama chapchana mapung pharaba IRANG asi loisinbagi mahutta Government of India amasung Government of Manipurna tumine yengduna lairiba si yaningde IRANG asi athubada loisinduna lamdam asida mahongsagum tangdu leitaba hanjil hanbiyo hainasu mahangna makhatana fongdokhi wakhal leina narga leiriba mayam ase yengduna laibiragano India government amasung Manipur leingakna dibayanda run sanaduna micha miyam kotpaja ngasi haiba numit asidagi lepi ro haiba paujel aduga loinana CHARANGPAT mamang leikai gi imai ben Meira PAIBI khoi mayamna iramdam masida amutang santi hanjal hanba oibiyu leingak mapu sing tumina leisan birano haiba paujel ase ngasi aikoina pijari